Gamgiphai Check post Kuki singna touningbada taurabra Kangpokpi district ki manung chana Gamgiphai da logi wangbada hangdokliba check gas sida Kuki singna Toubada lengan usinadana laidiba sida lambi asida satliba driver singa masum miyamna penadre ngarang gari ani dagi singthauba sapo singa dugi manungdagi kharadi police na fogat pangam kuri hari hariba thawdo sarona ngarang nungthil pung amarom taba matamda Guwahati dagi imphal tamna sabat puraga lakpa container truck ani Gamgiphai da hangliba kotugi check get yorakpada mafam madu lermana kunthra rom gari singa du khamlaga check tawbugo loinana puragliba pot adu karin haina hangki hari driver singa du na saponi hairubadigi container du hangdokhalaga gari ani du yorakpa makhal kaiga sapo singa du gari lot ki saru ahum thokpagi ani rom lawthauraga gari singa du thadurakhibani hari Makasa tharakpo ina topa paum samagani fugom do suba CRP battalion run for national unity pangthokre Sardar Balawai Patel gi mapokuma numit ka mari lainana India gi tuan mafam singda lairiba military force na sindana pangthokpa run for national unity and spirit of Rashtriya Ekta and Azad ki Amrit Mahotsav ki thoram ngasi Manipur da su lamphel da leiba samagani fugo humdoi battalion CRPF na sindana pangthokre Kangla Western Gate ki lamthaba hoduna battalion adugi campus phawbusian kiba run for national unity and spirit of Rashtriya Ekta and Azad ki Amrit Mahotsav ki thoram aduga mari lainana battalion adugi second in command samagani fugumdoi battalion CRPF ki Nandakeshwar Yumnamna phongdorakpada ngasi phongdogliba ranasi ki maruoiba panamdi India gi mafam kudimakta lairiba miyamga afaba mari thamnabigi panamni adumainamak ranasi sahi khudingi India da lairiba military force na October 13 da pangthoktuna lakpani aduba handak sai UN October 13 asi Diwali kumai tabana ngasi gi numit asida oina pangthokpani haina phongdokhi atopa pawmana Sky Hospital da World Stroke Day ki thoram pangthokre stroke tawbadigi soinai handuna sibigi sang hengalakli director Shyam Kishore stroke na maram oiduna miyoibigi punsibu soinai hanba madi sibigi maram saun oihali haina Sky Hospital gi managing director Shyam Kishore lari gengbam na phongdokre wapam asingasi World Stroke Day ga mari lainana Acute Stroke Treatment Center ama RIMS Road ta leiba Sky Hospital hangdokpagi thoram aduga mari lainana phongdokhibani Mana makhatana hai heart disease nabana stroke tawbagi sang wanghali mamangai da cancer na miyoibigi punsi manghanbana mangjil satlami adu hojikti stroke tawbadigi soinaiba sibigi sang sengalakli masi hanthan ba yamna maruoi mamangai da laina si phana bo hona ba yamna wara medubu matamgi matungina athuba matamra treatment tawba ngamle mana makhatana hai khanghaudana tin chorakpa sin pairakpana singba minor symptoms sing urakpa si stroke asi pungkun mari phawgi manung adumak phakigani adubu phari haina miyamna laithokpa tawbigano makatana testing tawraga treatment se thaba yamna maruoi masina brain da solakpagi sango hali asigumba stroke torakpada pung ahungi manungda athuba matamna layeng horagadi khara safaba ngam boidi maikhu sisina basina su haksang soknabigi sango hali isa phana thamna ba khwaidi phaba khongthangni Diet fazana saba exercise sang naina tawduna haksang phana thamsi laina tina khudimak pangthok minasi stroke na maram oiraga soinai duna leikitaba masing yamlakli ba sidigi akhoi punna kanmina seba wafam thamki makasa tharak poina kanglai pa ki mairagi editorial miyam da thamjage ireiba amadi miyam ki tamak ta kathokpa amadi lauksinba miyoi kana no haiba masak khanglakpa sei tere khuntakpa gi matungna manipur miyam na khwaidigi awaba matam haiba da handaki sei asin oire sei sigi me uhumdagi Chuchampura epicenter oiduna haurakhiba Kanglup anigi sathirab irang asin maram oiduna miyoi kya gi punsi longkhre miyoi kya ama thiba khangdana leire yum lising manga gi mathakta mai thadoktuna mangan khibadagi tungan relief camp singda miyoi lising humpu hena sangjapam lawduna leiri asigi mathakta Kuki jog militant singna Manipur gi apon basaktam thugaiduna separate administration tanabigi khongjangsu hanba leitana sangsilakti Oidiba phiba masida barat laingakna Manipur thokliba kangluk irang asi lusinanaba tawpham thokpu thabak amata paikhatana kumai yengbugu biu yengduna leiri Manipur laingakna su aduki matik pangdabagi sakro lawduna irang asi barat laingaka watana duna lusinanaba hona bangamdre laibak irang marakta laibak ningbagi mingda aranba upai sijanaduna lanthum tasin khomjinanaba hona bada thawai yawba mirei hat kaya amasu tholaktuna Laibak miyamgi singlida tongjai thaduna I supa yorokle
Leibak miyamna asuk waraba matam asida masagi oijaba tananaba honaba mareibak ningba saba mioi kyana irang asi lusinba pamdabagum tawri masigi maramdi irang mara asida aikhoigi senda lambi ama sauna phangba asina makhoigidi nungaiba haibadu oibagum tawri maduna hojikti mareibak manipur kannanaba manipur lengana lokham thokpa thaudang adu lawdabadagi mareibak manipur kannabagi damakta lanpham mangjil thana songthoktuna lanthengnabadagi lamdam asigi pari mamom kaya thawaina pontha pikre masida aikhoigi lengakloi mari mata amadi imung manungi mioi amata yaudri aduga relief camp da awaba khangduna leiriba mioi lising humpuro masigi damakta kathokpana mang thaduna mateng pangwa mioi kya amasu songthorakli maduna leibaki luraba tanpham asida masagi oijaba tanba leibak ningba saba mioi na kana kana no manipur gi damakta leijaba sing kathokpa mioi singna kana no haibada hauzik mayek singna khanakli awaba taraba mioi singna mateng panglaga penjaba manaba khunai ama lingba pamjaba mioi singsu leibaki waraba matam asida mayek singna khanakli yamna nungaitribadi haujik leibak miyamna aduki matik waraba manipur thugaina bo hotnaragliba sida leibak ningba saba mioi kyana leibak miyam nungsibagi mingda leibak miyam gi damakta thadarakpa senthom kya suran thabagi saklo lawduna haidanaba hotnaba lawnaba hotnare haibigi wapam ama leibak miyamna phongna ngangnaba tarakliba sini maram asina leibak miyambu lalon pot oina lawduna lalonba hotnariba kathokpa haibadu sukyaw yawdraba mioi sing asi asumbana aranba bu maithiba piba ngambagum leibak miyam masak khangdona hotnaba sumgani loina haujik thokliba leibak ki sathiraba lalasi manipur lengana lusinana bu hotnaba ngamdribano haibadu leibak miyam tangduna manipur lengak taksinduna asoba parama tambiba sumgani haiba kanglei pak ki mairagi editorial miyamna thamjari atopa pawmana young women's help organization puthokpa thagi sefong nupi gi punsi November thagi sefong puthokre young women's help organization puthokpa thagi sefong nupi gi punsi November thagi sefong saknare film actor nongthombam linthoi leimana asamba thoram amaga loinana organization office phongre narco terrorist Kuki singilan gi saithing awa saitheng phanglabi mayu maikai maina thadon relief camp da laidibi sanu ningol singbu ireisa kandaba yadi haiduna songthorakliba aram bai tengol 80 na lana maram oiraga sahi ama sakaudraba matungda handak sakaugoni habirakwa hainingai leitana 80 bu thagali haina young women's help organization gi president Santi Devina khuyek piduna thokpa sirol amana phongdorakli sirol aduna makha taraduna hai lan gi saitheng na iramdam kanglaipak Manipur maihauraba oirabana sanu ningol singna sakaubagi mingda mabung mapa singna nungsi marida saklen samina duna sakauba pangthoksi dakhina hidana ba thadoksi hai khensu pausta pali makasa tharak poina to paona Malem ge suba Lanjao hannana houre zemi dimon Malem ge suba Lanjao si hannana sokna ba houre haina hausi Ukraine amadi Middle East ta thokli lana si yenglaga GP Morgan Saski CEO Jamie Dimon phongdokli Mana Washington DC da leiba Institute of International Finance ki sahi gi oiba mifamda phongdokladuna haikibada US ki yekna boidiba Russia China North Korea madi Iran gi marakta punsinabagi sang singalakli masina Malem ge ni suba Lanjao si hannana thokpi kudong thibadu mayoknari JP Morgan Saski CEO oidiba Jamie Dimona geopolitical gi threat laidiba si matangda akan warning tawraduna haikibada masina global economy da yamna sawno kudong sadaba mayokna hangani handakta thokiba event singa duda thawdok singa du yamna sathiba amadi kudong thine oi business insider pi hiba report ki warol matu in Jamie Dimon hairibadi US ki yeknaba singa sina Malem gi lairiba phiba masida akaiba thukonba pami loinana Russia Ukraine Hamas Israel gi conflict asina anobu world war thulapa yabi gi akiba lairi Malem gi ani suba Lanjao loikraba matung tarakpada western laibak singa sina establish tawriba system asi China amadi Russia na makutta pamli masina maram oiraga Malem gi Lanjao si thokpai khudong thibasi wangna leibani haina JP Morgan gi CEO oiriba Jamie Dimon phongdokli hauji Ukraine amadi Russia na soknariba lana amadi Middle East Israel na Hamas amadi Hezbollah gi mek soknariba lana sina maram oiraga misang sungsinana balai singa sina sakotnarakpadi gi maru oina Malem gi Lanjao si hannana tholakpaga pangkha oiri haina maki warol adu phongdokhi hainasu pau sida makhatana phongdorakli amaromdana
Myanmar junta na awang thangbu san gi town sing da bom tha da ba makha ta na henjilakli Myanmar gi awang thangbu san state la liba resistance sing na khudum chaliba town kya da junta gi maike di gi air strike cha thaba henjilakli military junta na makhoi di gi ethnic resistance group sing na mun ki ba non khio town se batu amu hana lauksin na ba hona rak pa bom sing ru thada bani junta gi lan mi sing na tang national liberation army amadi makhoi gi ally sing ga loinana mandale Lasio Muse Lambel the Numit Tarani Hena Kutok Naduna Laki. Civilian National Community Government ki arm wing Wadiva Mandale People's Defense Force na Tang National Liberation Army ka punsinduna Junta lan mission ki matatalan thing naribani. Mandale PDF ki wang loy Osmo na Fongdo ki bida makoi ki makidigi kudum sansin ba mapam kaya masu yauki. Loinana Junta lan mina takthora ki ba kharasulai di haidi. Ngarang numidang wairam junta gi fighter jet sing na makhogi state sing question duna laidiba revolutionary group sing gi mathakta bomb kya thadaki hairiba bomb tha dabagi thawdo du da makhoina phajin duna thamki ba junta lan mi taragan tu shiki aduga atop khumpuyen bana asu open ang ki aidi madugi makha tarak padanga si ayuk awang thangba san state ki capital lasio da junta gi air structure thaduna aka aitoi kya na han kena su paus da makha ta na report awri Lushilakpo in a top of palm, North Korea, Mas Russia, Ukraine land Gimatang Miam the Ngak North Korea gi foreign minister na Russia the Laktun Ukraine gi Sona River Lala to the Wadi Sanagada River to the Neto Masum South Korea Yauna Malem to one belay boxing the Ngak Ngarang Neto na Fungdo Kiba North Korea gi Masingam level and Mikiam Laktun Mating Pambu in Ukraine Laukshenduna Ladiva Cox region the Sangbo Company. Madugi makatarak beranga si North Korea gi foreign minister na lakliba si lana du yamna pakpok sok thorko yawi gi mami ama saumtari mara sida USA gi makedi gi kariguma North Korea gi lanmi singa duna Russia gi damak Ukraine gi mathakta lancha thaba horabadi khulai sesena bada Ukraine da athingba piroi phongtoki kumza English singa maga samapan ga yankhai dagi na English singa maga samapan ga yankhai ga humdoi fawba Korean War South amasum North Korea na akan mamongda lanthingna khraba matung hauji fawda leba asigi marak hakthingna lan sokna ba leitrabasu technical view landi adumak sathari haina lobi hai South Korea na mipairi badi North Korea gi lanmi sing Russia da mating panglakpa si ki tungda Russia na North Korea da kari ehenba mating pirakadagi haibaduni North Korea gi foreign minister So Sun Huina ngasi Moscow da thunglakhiba duda Karamba agenda da wari sanagadori bano haibigi tangdaba amadi khangmangamdri ma Russia da lakliba handaki khongset asi sayol taruki manungda anirak subani Russia gi official oiba pawo man phongdorak pada mahakna laiba adugi president Vladimir Putin gi unaduna wari sanabagi plan di yaudi hairi amaramna Ukraine gi president Volodymyr Zelensky na phongdorak pada lan asi laiba ani khakina tana global gueba phibam amada lakpi ye haina phongdorakli North Korea gi lanmi sing aduna Russia gi hana leiba lanmi sing sangadu supnabagi sada amarong khaktamak oigani haina phongdok narakli haina su paus da makhatari duga haujigu inati myam paus matanga solution jarage masu myam punano update ngaminasi